Razena Fudokri. Lising ani nipan di Ahmedabad serial bom plastik kes Jenaba Miyoi Mapan di Manuda Kutuan Iman Special Court na Sibagi Jerak Gateway Miyoi Taraman ko yang mencoba kay Susan na lainnya Pak Padok Gateway. Amadi Bazar gi mayol makta leiriba thangmai banda higher secondary thakta leiba school ama fawba leitri hana INC ra exam janjana nangba phongdokpai. Kurumzari Poni TV na pizaba nung thilgi Manipuri pau meeting tabiri basingbu Jennifer Sarmana taram nokjari hojik pau santok na pizari Lamsang Kendra gi sitting MLA Oriba Education Minister Sorok Haibam Rajan gi election gi firal chingkhatpagi thoram ama ngasi salam da leiba mahaki yumda pangthokre Lamsang Kendra gi masang yamlaba miyam mahak sumotuna athenpot yam utna lakhi ngasi gi thoram aduda BJP National Spokesperson Sabit Patra Union Minister for Women and Child Development Sri Miti Rani Manipur gi Chief Minister and Biren Singh amadi Rajya Sabha MP Lesen Basana Jabasu Saruyaki Education Minister S Razena firal chingkhatpagi thoram aduda haiki madudi nungaiba punsi ama oige hairabadi hanagi punsi ningsingba mathau tai Santi leiba Manipur ama ohenge haiba tarabadi mamangda palamba lengak amadi hojik paliba lengak asi jangdamlaba mathau tai Congress na hatok pikraba miyoi kayagi hukda ngasi BJP na compensation bidina lakli Rabina amasung Shanjit Nihat asi Congress ki matamda thokibani Mara leitena hatok pikrabi Rabina asi lamsang kendra dagini adubu matam aduda lamsang ijda MLA oikipasi Brazavijuni mahak assembly manungda uiraba khamba unaki Mahakna MLA hek oibaga Rabina gi mapuroi bada assistant sub inspector gi fam haptuna hinghauriba imung adugi mateng pangkhibani haina Rajena phongdokhi Nasigi Dr. Samit Patrajina Ekoi Thambal ni Simbol Nawan Linyan Yaliba Anisi Amana Singsu Venera Wai Kumar Jitsi election Bill Sister 18/41 ki 17/41 ki Hojedi COVID ki Khadikan Mai Elector Lena Asile Libamaruna Lising ani nipan gi Ahmedabad serial bomb blast ki case ta Jenaba miyoi nifu mapan gi manungda kuntra nipan special court na sibagi chairak pikre amadi lemhauriba miyoi taramatoina punsi chupa kaisum sangda lainaba fadok pikre Unlawful Activities Prevention Act UAPA amadi Indian Penal Code IPC gi section 302 gi makhada miyoi kuntra nipan asida sibagi chairak pikhibaga loinana court na bomb pokhaibada laikhidraba imung manungda Mateng oina lupa lak amamam amadi khara hena sokpa miyoi sing imung singdana lupa lising yangkai amasung khara sokpadana lupa lising kunmanga gi mateng pikre masiga iroi nana court na thodok aduda chenaba miyoi nifu mapanda fine oina lupa lak ani ga lising marfu manga lupa lak ani ga lising marfu manga pi ne basu khangan kre hairi Bot maya da cheng Hawaii chini khara yenba work order yaudaba koilas khara thaba amasung community hall khara sabana praja gi seba toba sakpa yaroi masidi MLA ama oiragadi masagi tawfom thokpani haina thangmaiban assembly constituency gi INC mirep hizam Newton Chandrana phongdorakli ngasi thangmaiban thinge lekai da leiba masagi mayumda pangthokpa lakadoriba assembly election asiga mari leinana firal chingkhatpagi thoramda mahakna makha tana hai Sotharaba iramdam thangmaiban naharol singi ningdol pomlaba iche ichal singi ningba kairaba matam asida thangmaiban khalhunaba tungi jati gi dama khalaga siba changba khangdana lanthengnaगani bazar gi mayol maktada leiriba thangmaiban da higher secondary thakta leiba school ama fawba leitri thabak phangdaba naharol kaya bu thabak phanghanaba hotnagani amadi nupi singi sianmitlon phagathanaba hotnagani haiki mahakna makhata na hai thangmai banda jongthok jong singi rajniti tawba amasung masagi oizabata thiba wakhalon ase thamoina penjade paisa na vote laiba yahan gumsi corruption na vote tawa yahan gumsi BJP sarkar ki miyot minai bu na thairaga Congress sarkar amuk halakna ba miyamna mikhal asida amuk tangdi thagat piu haina hizam Newton Chandrana phongdokhi
ꯑꯩꯅ ꯐꯥꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯖꯗꯣꯏꯁꯦ ꯊꯕꯛ ꯐꯪꯗꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯍꯥꯟꯅ ꯄꯤꯖꯒꯅꯤ ꯑꯗꯨꯒ ꯊꯥꯡꯃꯩꯕꯟꯗ ꯉꯁꯤ ꯑꯗꯨꯒꯨꯝꯂꯕ ꯖꯤꯔꯣ ꯃꯥꯏꯟꯗ ꯂꯩꯕ ꯊꯥꯡꯃꯩꯕꯟꯗ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯊꯥꯛ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯤꯕꯁꯦ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯄ꯭ꯔꯤꯐꯔꯦꯟꯁ ꯍꯥꯟꯅ ꯄꯤꯒꯅꯤ ꯊꯥꯡꯃꯩꯕꯟꯗ ꯑꯃꯈꯛꯇ ꯑꯃ ꯅꯠꯇꯕ ꯑꯍꯥꯟꯕꯗ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯃ ꯊꯝꯅꯕ ꯍꯣꯠꯅ ꯊꯥꯡꯃꯩꯕꯟꯗ ꯑꯩ ꯅꯍꯥꯔꯣꯜꯁꯤꯡ ꯊꯕꯛ ꯄꯤꯕ ꯍꯥꯏꯔꯦꯅ ꯒꯣꯔꯃꯦꯟ ꯁꯥꯔꯚꯤꯁ ꯅꯠꯇꯅ ꯊꯕꯛ ꯅꯠꯇꯦ ꯋꯥꯏꯠ ꯀꯂꯔ ꯖꯣꯕ ꯊꯕꯛ ꯅꯠꯇꯦ ꯃꯥꯒꯤ ꯆꯥꯅꯕ ꯁꯤꯟꯐꯝꯗ ꯊꯕꯛ ꯄꯤꯕ ꯅꯨꯄꯤꯁꯤꯡꯒꯤ ꯁꯤꯃꯤꯂꯣꯟ ꯐꯒꯠꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯐꯥꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯒꯅꯤ ꯑꯗꯨꯒ ꯂꯝꯕꯤ ꯁꯣꯔꯣꯛ ꯀꯣꯏꯂꯥꯁ ꯊꯥꯕ ꯀꯝꯃꯨꯅꯤꯇꯤ ꯁꯣꯞꯗ ꯃꯗꯨꯗ ꯑꯩꯅ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏ ꯃꯔꯝꯗꯤ ꯑꯩꯅ ꯇꯧꯕ ꯊꯕꯛꯇꯤ MLA ꯑꯃ ꯑꯣꯏꯔꯒ ꯂꯝꯕꯤ ꯁꯣꯔꯣꯛ ꯀꯣꯏꯂꯥꯁ ꯊꯥꯕ ꯀꯝꯃꯨꯅꯤꯇꯤ ꯁꯥꯕ ꯇꯥꯕꯅꯤ ꯃꯗꯨ ꯊꯕꯛ ꯅꯠꯇꯦ ꯑꯩ ꯑꯍꯥꯟꯕ ꯐꯥꯔꯁ ꯄ꯭ꯔꯤꯐꯔꯦꯟꯁ ꯅꯍꯥꯔꯣꯜꯁꯤꯡꯕꯨ ꯊꯕꯛ ꯐꯪꯗꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯕꯨ ꯃꯥꯒꯤ ꯆꯥꯅꯕ ꯁꯤꯟꯐꯝꯗ ꯑꯩ ꯊꯕꯛ ꯄꯤꯕ ꯂꯣꯏꯅ ꯁꯦꯀꯦꯟꯗ ꯑꯩꯅ ꯑꯗꯨꯒꯨꯝꯂꯕ ꯊꯥꯡꯃꯩꯕꯟꯗ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯃ ꯍꯦꯛ ꯀꯥꯕ ꯑꯩꯅ ꯊꯝꯅꯕ ꯍꯣꯠꯅꯕ ꯂꯣꯏꯅꯅ ꯊꯥꯔꯗ ꯅꯨꯄꯤꯁꯤꯡꯒꯤ ꯁꯤꯃꯤꯂꯣꯟ ꯐꯒꯠꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏ ꯑꯣꯟꯁꯤꯟꯖꯒꯦ ꯍꯥꯏꯅ ꯊꯝꯖꯔꯤ Nauria Pakang Lakpa Kendrada Hanagi MLA S Sobhasandragi Firal Jinkatpagi Thoram Ama ngasi pangthokhrei. National People's Party NPP gi Mirap S Sobhasandrana Firal Jinkhatlaba matungda Paumisingda haiki madudi BJP gi lengakta yauduna chahi ahum makhai leizarame adubu karigumba maram kharatagi MLA oiba tokhi matam aduda kendra asigi seba nithina tawba fangkite maram aduna tarani thoi suba assembly mikhal asida mahamu amok hanna mihut oina thabiduna awat apa lehoriba sing asimen khatna bahotnabada miyamna sobatbiyu haina mahakna makatana haiki अदुगा अमुक तरानी थोई सुबह मणिपुर विधानसभा इलेक्शन सिदा केंद्र सिगी प्रजा सिंगना अयहांग सही अहुम मखाइदा तौजरंबा थबक थौरमसिंग अदु पेनबीदना अयहाकु अमुक हन्ना तरानी थोई सुबह मणिपुर विधानसभा इलेक्शन सिदा मिहुत अमा ओइना थागतबा यादे खोपीदबा यादे कोइना पुनमक नाहु अमुक हन्ना मिहुत ओइना थागतकनी हाइबगी थाजबा थंबीदना अयहाकु ngasi ai फ्रांस सिगी बनमिसिदा ai wafam sima thamjari Tarama to Shiva Manipur Viधानसभा इलेक्शन दा yang tawjajiba yang sangatjiba development gi program punamak ai mapung phana relation ngam khidabadu tarani to Shiva Manipur Viधानसभा इलेक्शन sida ai amuk kahanna mihut oina thagat piraba walawriba mayam punamak modi amadi nauna pathak kadaba scheme project mayam ama aina praja singda khudon tamjaba leinana ayaku praja gi laman tonjandaba haibadu oijaba leinana aina केंद्र से हिरम खुदिमक सोथरबा प्रोग्राम खुदिमक आइना मेकत नंबर ओइजगे Nauria Pakang Lakpa Kendrada Tarani Thoi Suba Manipur Assembly Mikhalda INC candidate Oriba Dr. S Manau Tongi Mikhalgi meeting ama ngasim Kola Public Ground da pangthokhrei meeting aduda Congress Luchungba Jurang Rais Dr. Sarandas veteran politician Ozoi Hanagi MLA RK Anand MLA AK Mirabai MPCC President N Loken Amadi Atai Luchungba Thorom aduda N Loken haki Hanagi Mikhal asida Congress ka atopa party kayaga punna chatminaduna ajoba alliance assembly aduda BJP amuk halakna Congress Luchungba lenga amuk lakani miyam khupna Congress na vote PBU haki o join haki BJP di hoy de banga ngangba party ni miyam na Congress na vote PBU bahang na haki Congress na Luchungba lenga pairak labadi alang ba taw basing jairak bigani lendra musa saba sadar bagidam pau gi merak thatna atenba break amatang luminasi Karigumba dom yumda laiba anabasinggi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna pungkun mari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anabasing experience lairaba doctor amadi nursing latuna mating pangzari akuba marol gidamak Medline gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store dagi Medline app download tawna booking tawi
ब्रेक मतुंग तराम नोकचरी मखातबा पाव पिजरी कांगपोपी असेंबली कॉन्स्टिट्यूएंसी दा जनता दल यूनाइटेड JDU की कैंडिडेट अमगी युमदा ngarang numidang pung nipan lom taba matamda masak khangdaba miyoi kharana nomai kapsilam le hairi sakhangdaba singna nomai kapsin lamliba JDU की mirep adugi mamingna sosim gurung kawi थौदोक असगी मतंगदा कांगपोपी पुलिस न चेनबा मियोय सिंग फागतनबा थी हुंबगी थबक चथरी हाइरी नोमै कापसिनदुना अकी अखंग चथरमलिबा थौदोक असि खुंजा सिंगना यानिंगदबा फोंदोखी तांकक अनि थोकना पांगथोकदौरिबा मणिपुर लेजिस्लेटिव असेंबली मिखल असिदा गवर्नमेंट एम्प्लॉई सिंग बोट थादबा ngamnaba मिखल पांगथोकदबा फेब्रुवारी 19 अमसुंग मार्च 5 असि सुटी ओइगनी हाइना मणिपुर गवर्नमेंट न लाउथोखरी मणिपुर गवर्नमेंट के डिप्यूटी सेक्रेटरी GAD सुनंदा थोकचोमना थोखिबा ऑर्डर अमगी मतुंग इन्ना अहानबा अमसुंग अनिशुबा तांककदा बोट थादगदबा गवर्नमेंट एम्प्लॉई सिंग बैंक एम्प्लॉई सिंग अमदी प्राइवेट सेक्टर दा थबक तौरिबा वोटर सिंगी सुटी ओइगनी हाइरी मोइरांग केंद्रदा BJP की मिरेप ओइरिबा एम पृथ्वीराज की मिखलगा मरी लेनना मीटिंग अमा ngarang मोइरांग केंद्र की तेरा खोंगसांग बी कम्युनिटी हॉल दा पांगथोखरी मीटिंग अदुदा यूनियन मिनिस्टर प्रतिमा भौमिक अमसुंग कैंडिडेट एम पृथ्वीराजना BJP दा नौना चंगलकलबा सकनाइरबा मियोय कया थौरम अदुदा तरामना ओखी तुंगदा वर्क्स मिनिस्टर TS बिस्वजितना प्राइम मिनिस्टर नरेंद्र मोदी की मखादा लेबाक सिनबा थुंगना पाइखतलिबा स्कीम अमदी प्रोजेक्ट कया बुमियामदा नौहौनाना निंगसिंखी पॉइंट कुन यावबा BJP की इलेक्शन मैनिफेस्टो मियामदा पाथोक्तुना संदोकना थमखी एम पृथ्वीराजना मिखल असिदा महापु माई पाखन बिजुना मोइरांग केंद्र की मिहुत ओइना थाबीनबा मियामदगी बोट निखी अमदी लोना एकोई इंडिजिनस पीपल्स सिंसिगी राइट से प्रेजर्व करनी लोना एकोई लेबा रिस्क कल्चर से रिस्क हेरिटेज अमदी कल्चर से इसी से प्रेजर्व करनी है बाकी बात है अनि सुबह गवर्नमेंट ऐसे कोई भारतीय जनता पार्टी में सिंबा श्री नरेंद्र मोदी जी ना मसीदी मियामदा यामना उनकी उसिंगी इंपावरमेंट होगा स्कीम ऑफ पीपल का लोग क्या बोले ओके अदराई ना मुका ने मैं बचका जवास को लेकर से तारीख 5 से आप तरामा तो असी हो तो तरानी खतना है बोले वोट वोट लोग इन तारीख 5 तक हो चला तो तरा इमेज में कांग्रेस से तो यही बोलिरनु यही बोलिरनु आई यही मुनाना अदु मतुले युलो नबा आई सागे ना ते बानी मता करा इदे करा रहेगी लोइना तासन बिरगा तारीख 5 मिसके दुइतु में दे बर्तन तो जैसा सारा है मैंने इसे हो गया वो खादर मतुना आई मता में मैं रोने को से बिरगा ने का नो पे ना रो को से अदु आई ना ने तो से आई सामने ना तो गए आई ने चाहिए करे बताए एने को जरूर तब मैं आप कभी तभी काम तो जन में आई को हॉस्पिटल चौराहा अभी कोलंबी को से तो जन में एने फैमिली तो को फैमिली तो जन तभी काम ई चौराहा को इसलिए चाहिए था ये का All Manipur Muslim Students Organization AMSO, Pangal Students Organization PSU Amadi, All Kwakta Students Union AKSU na punna khutsam naraga February ki tara marida Kwakta da hijab thingzilapagi mayukta chatkhiba peace rally adu political party kharana insilaga chatkibani haina Maulana Islauddin Kwasmina haukiba February ki tara manga da phongkiba Manipur ki pauche kharada phongdokhiba wafam asi yamna laibak thibani hari महागना फोंदोखिबा मतुंग इना खोंजंग अदुगी मतंगदा जामियत उलामा की मेंबर सिंगा खना नैनरंबा अमदी खंगलंबा लाइटे हाकिबनी इस्लाम धर्म चटपा नुपी सिंगी ओइना यामना मारू ओइबा हिजाब की वाथोक असि क्वाक्ता खकी इशू नते मालेम की थाकता वाथोक ओइरिबा वाफम असिगी मतंगदा चटखिबा पीस रैली अदुबु राजनीति के इथिलनी हाइजनबा असि बाप तादबगी थवोंगनी लोइनना मणिपुर पांगल की महाइरोय सिंगी एपेक्स बॉडी अमाबु बॉयकॉट तवी हाइबसि युमफम याउदबा वाफमनी इस्लाम की फजरबा चटनाबी थिंगबगी मायोक्ता क्वाक्ता लमदम मियाम की मटेंग पांगलिबा स्टूडेंट ऑर्गेनाइजेशन सिंगबु जामियत उलामा बिष्णुपुर डिस्ट्रिक्ट ने थागत फोंदोकली लोइनना ngarang kwakta da district asigi saknairaba ulama sing mufti kayana saruk yaduna mifam amasu pangthoki haina Jamiyat Ulama Bishnupur district ki president Maulana Abdul Salam na cherol amada hari Russia na Ukraine da akanba military attack tauna bagi damak sem saba loikre haina United States na phongdokre wafam asi Russia na Ukraine dagi leibak adugi military front line dagi lokthokpa haure haina phongdokhiba leiba amadi Russia na sogatpa force sing nangarang artillery shelling chathaduna Ukraine gi micham sing da attack sathakraba matungda US na phongdokhibani
Russia na mateng pangsinba Ukraine lalhauba singna sathakiba attack aduda Ukraine gi Luhansk lamdam gi khungang amada leiba kindergarten amada asok apan amasung akai atoi kaya thokhan ki hairi US President Joe Biden na Russia na Ukraine da landana ba sem sare haibasi khangbangam le haina phongdoki Biden na haki Ukrainian forces amasung pro Moscow rebels singi marakta khut thokna khraba matungda Russia na aranba flag operation sathaduna landari ba adu achumba sakpa yanaba hotnari ngasi Imphal da phongba pauche singi maru oiba headlines kara yangminasi Shanghai Express Warun Kunyawa BJP ge election manifesto phongkre Congress na BJP bu hunba yaba hunkre Miyoi chamaga ahum positive oiki anisi ki poni gi masing chawnga gi makhada leire RK Ranjan Pokna firm BJP gi Englising ani ga kuni thoi manifesto phongkre college tamliba afaba nupi macha mahiroi singda lemna scooty amasung laptop pigani Congress ki mathakta chatharakliba hinsa gi thabak sing asi BJP amasung CM na sin langlaga chathabani Jairam Ramesh Imphal Arts College hena chawkhat hanaba angamba mateng pangani Dr. RK Ranjan Ayurvedic ki maru oiba khangbiu Governor Naharol gi thodang Mikhal si da mirep oiriba chani ga humpu manga gi manungda yankhai ga tarukti criminal case lay election ga mari lainana sel yauna lupa crore chamaga ani henbagi potlam sing fagat lay CEO BJP gi election manifesto phongkre senior citizen sing gi pension lupa listing amada hengalagani JP Nanda KNF की कादर सिंह ना JDU की ऑफिस थुगाइरम ले पुंकुन मरी की मनुंगदा चेनब सिंह फागदबनी JC हाइजिन नबगी पॉलिटिक्स तौरगुम सी BJP लैंगाक मियाम की गार्ड ओहनबियु चीफ मिनिस्टर हुयेन लंपाव फेस अनिमक की अपुनबा कैंडिडेट चनी ग हुंफु मंगा की मनुंगदा क्रिमिनल केस त चेनबा मिरेप जांखै ग तरुक यावरी वोट थादा गदबा नुमे 13 नि वाटलिंगैदा BJP की मैनिफेस्टो फोंक्रे Lamlaida ibom chana MLA oiduna awonba soidana puraklagani JP Nanda Kakching gi miyam na thagat pira u awonba purake Roma Aroibada maru oiba paw amuk hanna pizari Congress na hatok mikraba miyoi kayagi imungda ngasi BJP na compensation piduna lakli haina Education Minister S Razena Phongdokre Lising ani nipan gi Ahmedabad serial bomb blast ki case chenaba miyoi nifu mapan gi manungda kontra nipan special court na sibagi chairak pikre miyoi tarama thoina punsi chupa kaisum sangda laina ba fadok pikre amadi bazar gi mayol maktada lairiba thangmai banda higher secondary thakta laiba school ama fawba laitri haina INC Mirab Hizam Newton Chandra na nungnang ba phongdokre Ngasigi oinadi Pwani TV na pizaba nung tilgi Manipuri pao miging tabiri basingbu amukhana kurumzari.